National Highway 137 Mayai Lambi paring Semba ki Thbk Ngac Mayai Lambi Apunba Lup Amasung Manipur Apunba YELHOUMEE Lup ki President su OIRIBA CHINGSUBAM NILADHAJA LUCHING team AMANA Lambi MAPHAM singda KOINA CHATTUNA YENGSINKHRE khongsa aduga mari lainana NILADHAJA CHINGSUBAM na hai lambi asi fazana ningthina sembinaba Mayai Lambi Apunba Lup malalna matam kya gi mamangdagi ban general strike kaya hanjan tawduna lakhi lambi Sembinaba khongjang kaya ama changsinki numit taruk ni phawba Mayai Lambi thingduna yamna kanna ban tawki khongjang adubu mapung fana sakatkiba Maira Paibi Club Organization amadi lanai miyoi sing pumnamak Mayai Lambi Apunba Lup malalgi maike digi thagatpa phongdoki loinana lambi sembagi thabak asida lang thabal kaithel Pihum kaithel kai samtong kaithel yang thang kaithel samurau kaithel singi mapa sing asi khara chawthok na pakthok na koilas thaduna sembi na ba mari leina ba authority sing da hotna bi haina appeal tawki matam kaya gi mamang dagi Mayai Lambi si sembi da na leiramba aluga Mayai Lambi sida asuki gotana accident thokna mioi kya siraba lena Hoji forward so na iduna leiba si mayam am leiba si koina phanam gi damukta koi taksam dana PR legi gi Ngac Manipur government si PR na paling etigi hauna koina taksam dana koina lambi sembi wa dana Mayai Lambi si ban kya tawre numit tare ni sunna ban taw yaw re abi mamang du mate mayam ma koi tawre aru koi Semba si Apunba na sembi daba mate Semba ga tokiba Aduh, hojiki aku nak sanction lah. So, wah, tanah adagi haukiba lewagi tangma palda aku honorable CM White Kemchan masama lebih tanah aku tagging off tau tanah aku Mayai Lambi si CM lagu tamta sembi bah haukiba aduh yaman lagi aduh aku Mayai Lambi milangi kampus malangi kampus Mayai Lambi Apunba Lup ki malangi kampus amati aikogi Maira Paibi wai lai kai deina kasing lamkhai phawbugi da leiba club organization Maira Paibi imaibil sing na kanna hona dana thamam mafam asi bi film asi yawna ba hona basida sabu thodang lobi hiba adira nai myoi sing aikoi hana ban tawda yawbi hiba adigi aikogi lambi sem na ba hona ba chen chong na yawbi hiba purapu malangi maike gi thala chaw phongdong chari aluga hauji aikoina quality leina sem na ba aikoina yengsin gani adana lekai gi bible sing Maira Paibi sing thopi dana ki maibe thopi dana Maira Paibi maibe thopi dana quality leina semau na ba seningai ja akoi malangi maikedi thamjari aduga akoi malangi maikedi thamjani budi akoi bazar leiba samna haibada samu bazar adi hiang thang bazar adi langthaman bazar adi pisum bazar mati tudi khezi tang pak thoga akoi bazar da lakwa mi sing dun traffic jam hoidana ba akoina sem hanni ba pami adi lek samna haibada thong mapa akoi khomong sinang thong adi akoi thong da anbi harga khangna ba Kazipur Taiba Lambi asigumba thong jigi abang yongna semjindana lambi jathoge sin tawda sotana ba adigi aikogi lerak maru ba singji khaji loi naina semna kakhapada program ai naina ba nadagati aikogi semiba